Social media da thadorakpa video footage loinana hairiba kuki mioi sina phangkraba ani fadringai village ki water tank repair tawba satpagi sakta mamani have social media da video footage sauna thadorakli Mongkot chief fudigi koki kulai pai bising na phakiba naga kunga mathui thadorakri amasum thawai khul koki ani halambagi thaudok thijinna ba NIA da sinaragani minister koki kulai pai bising na ngarang Ukhrul dagi Imphal tholakhiba winger pen ama yauna gari ani tonglakhiba naga kunga mathui lambi asigi Mongkot chief area da pharaga pokibadu ngasi ayu anganba pung 3 rom tabada asu engam yauduna thadorakri amaromda singi kulai pai bising na kamjong district ki manungchanba thawai koki khulmaya dagi phakiba koki khunjani na sina phangli koki khunjani phaduna pukhraga tamthina miyathina hatolaga thamlamba thaudodu thijinana ba NIA da sinaragani haina se minister yumnam khemsana ngasi assembly de thamkri Paushna makhatana haribana koki kulai pai bisingna Mongkot chefu dagi phakiba naga sing adu aso angam yaudana thadorakhrabasu makoina tongkhiba gari ani amasum paikhiba mobile phone kunga mathue dudi phajul haukibana haujiksu tension wangna lairi Imphal thoramama yaunaba gari ani da lakhiba naga kunga mathue dugi manungda nupi manga yauri thaudo asuga mari lainana koki community ki muhutchilaga Sankai village authority ki maike digi thadorakhiba statement amagi matung inadi kulai paiba naga volunteers singna labukta thabak suduna leiba koki khunja singna nomai kapsilakpadi ki koki gi miwe ama sokhiba amadi thawai koki khul gi miwe ani na pharaga pokhiba dagi mapam khangduna leiriba siga mari lainana naga kunga mathue du fajin khibina hari adomainamak Tangkhul Nagaland gi maike digi di Sankai village authority gi maike digi phongdoklibu wapum adu yamna kan react tawraduna kulai pai bising naga thawai koki area gi akoibada leiriba naga village sanglaklaga maram amata pidana nomai kapsinbana singba thongsa tharakpadagi khunja kya maki duna mayum thatolaga lanjena khibani koki kulai pai bisingna phakhiba naga kunga mathue du pung kunga mari gi manungda thadokadabani haina se minister ultimatum pisinba yauna mari leinaba singda akanba wapam kya thamkhibani se minister gi maikai digi su fajin kiba miyoi sing athubada thadokna ba akanba warning tawraduna senari besingi mathakta matik sabe action lawgani haina akanba wapam kya thamkhibani amaromda kulai pai bisingna Kamjong district ki manungchanba thawai koki khulgi forest jaga dagi koki ani pharaga pukhibadu ngasi ayuk sina phangli laikhidraba miyoi singa duri thawai koki village dagi Thengin baite sainifu apokpa laikhidraba Senpau baiti amasum Sankai village dagi Thangboi mangkhong sai kunthraga manga apokpa laikhidraba Kaipau khongsai kawi Sankai village authority gi maike digi haribana kulai pai bising aduna koki khunja ani edu singde isingi pipe repairing tawu satpada phakibana hari koki lalawu singa naga khunja kunga matui phakiba masum phaduna pukiba koki khunja ani buna sina phangkiba thaudu aduga mari lainana se minister yumnam khemsa na ngasi assembly da phongdokibada naga khunja singa du kulai pai bising phaduna pukiba gi pau phangbaga ngarang numidang athingba phawba Deputy Minister Nemsa Kipge namasum Naga MLA sing yauna makoibo asu angam yauduna thadoknaba angam mathakto honaki Security Force ki maike digi su mapung phaba cooperation pikhi madugi damakta Deputy Minister amasum mari lainaba singbu thakatba phongdokli mara leijadaba miyoi kya phajin kibadu nungaitrabasu asi ana yaw khidabadagi wathok asi sakthora dugi damakta nungai phawi lamdam asida laiminari ba furu kunthraga taru asi Manipuri ni haiba he kaukthokna bugum tawi ngalinge matamda Meetei singsu Manipuri ni hairami adubu hausikti Manipuri ni haiba kaukthokkhibagum tawri Meetei oina haire koki su koki duga naga su naga oina haire nungnang phongdokladuna aikhoi Manipuri ni haiba si kaukthokta bigi wapum tamki Thawai koki village ki khunja ni kulai pai bisna phadan pukhraba matung sina phanghiba thaudo adu thijinana ba NIA da sinaragani laikhidra bisinga dugi imung manungda government ki norms matungina bifam tokwe ex gratia na singba piragani asiguma lebak thiba thaudo wasi amuhana thoktana bohona saiki state sida lairiba community khudimak Manipuri ngaktani nongmai sindon ingta papurak loi home minister
ꯍꯧꯈꯤꯕ ꯃꯇꯝ ꯈꯔꯁꯤꯗ ꯃꯩꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯔꯝꯕ ꯏꯔꯥꯡ ꯑꯗꯨ ꯈꯔ ꯅꯦꯝꯊꯔꯕ ꯃꯇꯨꯡ ꯑꯃꯨꯛ ꯅꯧꯅ ꯀꯨꯀꯤ ꯑꯃꯁꯨꯡ ꯇꯥꯡꯈꯨꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯊꯣꯛꯂꯛꯈꯤꯕ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯀꯝꯃꯨꯅꯤꯇꯤ ꯈꯨꯗꯤꯡꯃꯛꯅ ꯃꯥꯒꯤ ꯀꯝꯃꯨꯅꯤꯇꯤꯒꯤ ꯋꯥ ꯉꯥꯡꯕ ꯑꯁꯤꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯀꯥꯏꯕ ꯀꯌꯥ ꯊꯣꯛꯄꯅꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯀꯝꯃꯨꯅꯤꯇꯤ ꯈꯨꯗꯤꯡꯃꯛ ꯃꯅꯤꯄꯨꯔꯤꯅꯤ ꯍꯥꯏꯅ ꯂꯧꯒꯗꯕꯅꯤ ꯅꯣꯡꯃꯩ ꯆꯤꯟꯗꯣꯜꯅ ꯀꯩꯗꯧꯉꯩꯗ ꯏꯪ ꯇꯞꯄ ꯄꯨꯔꯛꯂꯣꯏ ꯍꯥꯏꯅ ꯉꯁꯤ ꯍꯣꯝꯒꯤ ꯊꯧꯄꯨꯔꯤꯕ ꯒꯣꯕꯤꯗꯥꯁ ꯀꯣꯟꯊꯧꯖꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯤ ꯉꯁꯤ ꯆꯠꯊꯈꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯑꯌꯨꯛꯀꯤ ꯁꯦꯁꯟꯗ ꯀꯪꯒ꯭ꯔꯦꯁꯀꯤ ꯑꯣꯄꯣꯖꯤꯁꯟ MLA K Megachandrana Ukhrulgi Litan Police Station ki manung chanba Thawai Kuki Khulda Ukhrulgi Imphal tamna tholakhiba Winger Ben amara tonglakhiba Tangkhul gi mioi kunga mathoi sakhangda kharana phaduna pukhi haina pauksi sing da phungdoknarakhiba duga mari leinana Home Minister gi puning sing siladuna pukhalakhiba calling attention amagi motion gi pakhum piraduna Home Minister Gobidas na wafam asi phungdokhibani Minister Gobidas na makhata na haikibada lamdam asida laidiba community singna magi oiba community gi wokhal thadolaga aikhoi Manipuri ni haina lawba mathoktai isu khudimak nongmai gi bedel na ingta papurakhloi matam amada ningthau panba leibak masa leiramboda hojikti amuk hanagi phibamda hanjinba yarai MLA Megachandrana move taukiba mahaki calling attention motion aduna Manipur si sunglai leningdre laibada nungairaroi hairibasi yamna nuaiti lamdam sida laidiba CSO sing punsinduna amat oina thabak tawminaduna amuk hanna irang asi thoktana bo honaminasi ngarang sakangdaba singna miyoi kunga mathoi phakibadu Home Ministry yauna lengak paibadi yauriba deputy CM Nemsa Kipgen amasum security force sing kana khonaduna ngasayuk pung ahum lom tabada miyoi sing adu thadokre laibak thibadi miyoi ani na sina phangle haibu wafamsu hawksa thamki Home Minister gi pakhum adu saruk yaraduna minister na miyoi ani sikiba thawng adu NIA da sinaragane amasum miyam niyam gi matungina imung manungda ex gracia piragane ki ngasigi assembly gi wahang pakhum gi matamna Congress MLA O Surja Kumar hangki buhangi pakhumda Home Minister Gobidas Konthaujamna makhata na haikibada irang na maram oiraga IDP lising ahum rom tuan ba district sing da lairi makhoi da haubadagi punna lupa crore 145.18 khars tawkhre masigi mathakta makoi da tangai fadaba basic facilities sing pi diaki nongmai kapna khre athingba thamkhre koki militant singna Tangkhul singi mathakta leptana satharakpa attack singi manungsana ngasi su Ukhrul district ki sina kaithil Tangkhul village ta koki singna tangkak anirakta nongmai kap sinduna attack satharakre ahan bigi oina ayuk pung 12 rom tabada tingpi bungrom digi sina kaithil khul tamna nomai kapsilaki madura Tangkhul volunteer singna karimata hankhidi adubo numi yungba pung 12 khar helakpada makhatana kogi khulai paibe singa duna sina kaithil khul tamna sangsilaklaga nomai kapsilakpadagi nakal ani na handuna akan mamongna nomai kapnaki adubo aso apan gi paudi press na phangmangamdri mafam madura hosik nauna oirakliba phiba maduga Mari lainana sina kaithil village authority na thadorakpa chirol amana hairibana makhataba order ama thoktriba phawa sina kaithil phawraga Letland Tingpibung Road amasum Sina Kaithil Tanrui Road asi khudaktagi satoksin tawga thingli maru oina Longter Hill Range Sina Kaithil Tangrui Road amasum masigi akoiba jaga singna misam sing satoksin tawbigano haidi Torbongi IDP degi sello khibal lukka mari lainadi senaba sing sangjarakadabani KCP Torbongi IDP singi thadorakpa phandagi lupa lising kun KCP gi mingsijina duna namduna lawkhri haribadu KCP amasum masigi lanmi sanglup miyam gi phingang lanmi gi luploi amata nati IDP singi sello khibegi thawdu adura sinariba kudimak lupta atuba matamna sangjarakadabani haina KCP gi information and publicity gi member in charge S mangalna thadorakpa sirol amada hairi sirol asida makhata na hairibana Torbongi IDP singi thadorakpa phandagi KCP gi mingsijina duna namduna lupa lising kun lawkhri haibigi akaknaba paw ama phangbadagi Torbongi IDP iraisa sing amasum leibak miyam gi mafamda sengdokpham thui khanduna senpham adu lawkhiba miyoi sing adu KCP amasum masigi lanmi sanglup miyam gi phingang lanmi gi luploi amata nati haina lupna sengdoksari hawkhiba inglising aniga kunga humdoi gi me ahumdigi maru oina singya tamya da leiba khunjaya ba langai duna sahi phawba sahi ahum lom si chupam nompham amasum leifam chapam khangdana awa ana kongai mayokna duna yomling kholing ba ngamdriba iramdam sigi IDP iraisa singni amasum IDP iraisa singda mateng pangbibigi muhutta onsinduna hena awa bataraba bakhoidigi selmun biba haibasi tawoidaba thawoni miyoibigi lisanati asiguma thawong sathaba miyoy singasi laibaki yeknabani amasung yowolgi mayokta leibisini haiba thawong singasi lupna haksina lawduna lupki Lamangdong District Commander gi mieng makhada
lamangdongi akhanaba local union thijinbadagi lupa lising kungi sanfam adu laukhibada senaba miyoi sing amasung makoina sizinaba phone number singasi mathang sina singkai hunba singa banking name soyam singkai hunba singa payment date 26 February and paid amount rupees 20,000 10,000 niras natraga sing atopaming Ibai Sharat Meitei phone number 7637849105 Israel phone number 9233940460 masum Korkom Salamba Wahengbam phone number 6009932247 haribi singasini phone tarokkhibegi maphamsu pasuidagi ne haba khangli maramaduna torbungi IDP gi thawdo asida sinaba miyoi khudimak lupta sangjarakadabani hari Koki Khulai Paibe Singna Fazin Kiba Tangkhul Khunja Kunga Mathoi ngasi Litan Police Station Tekta Kaidan Sinnarakibagi Satam National Highway 102 Impal Ukhrul Lambi gi Ukhrul District ki Sangkai Khul Koki Khulai Paibe Singna ngarang miyoi kunga mathoi Fazin Kiba du ngasi Yuk Litan Police Station Tekta Kaidan Kusinnarakri Kusinnakraba miyoi singa du nupi manga nupa taraga trupuna miyoi kunga mathoi si ngasi yu angan bada Litan Police Station kusinnaramani miyoi singa subu Tangkhul gi Civil Society Organization Ukhrul District ki Deputy Commissioner amadi SP yauna oglaba matung Tangkhul Nagalong gi office ta imung manung gi miyoi singda amuk kusinakhi aduba makoina tongkhiba car ani amadi makoi gi mobile phone sing hauju phawi oina kusinnaraktri hari ningsingba yai phakhiba miyoi singa sibu asu engam yaudana thadorakla Tangkhul Nagalong gi Meetei gi Manipur gi Minister Wai Khemsan gi puning singsingraba matung maralai jadraba misam sing phaki ba thawdu odubo CM Wai Khemsan yamna kan yaningdaba phungdok palekhrabani loinana phajin khiba miyoi sing adu asu engami yauduna thadornaba CM na appeal tawkhiba su lekhrabani sakhangdaba singna koki gi miyoi ni nungmaina kaptuna halamli numit kharani ki mamang di Ukhrul District ki Litan Police Station konbe area da Tangkhul amadi koki furup ani gi marak nauna tholaklibi irang asigi manungsa na ngarang digi thiba khangdana lakhiba koki furup ki miyoi nupa ani ngasi mapi thel hill range tagi asi paksang oina phangle hari pausnai hariba miyoi ani asi ngarang digi thiba khangdana lerakhibani kanana kari maram gi damak halam libano habi gi sapsa ba maram hauju phawa khangmngamdri asi baksang ani mak thawdok thokhom digi logatkhri laikhidraba miyoi ani edudi Tiangin baiti say nipu apokpa lekhidraba sempau baiti kawi laifam thawai khul palace amadi thangboi mang khongsai se kuntraga mang apokpa lekhidraba kaipau khongsai kawi laifam sangkai village tagini miyoni hatlamba thawdo sina maram oiraga kamjong urkhulam sum kangpokpi district ki tuan mafam singda hena umkhanaba yabagi phibam amada lakni hadi Jammu Kashmir gi hanagi ex-CM Farooq Abdullah bu nungui kapsin duna hana bu honaramli Jammu Kashmir gi hanagi Minister Farooq Abdullah bu sakangda basingna nungui na kapsin duna hana bu honaramli thawdo si ngarang lusingba sina luhungba ma yawba lakpa thokibani nungui hep kablakpa ga mafam madura mathau tawriba security personnel singna thawdo dur senabani haiba mi edudagi nungui munki senariba mi edu Jammu gi Purani Mandiragi sei humfuko humdoirom suraba mi ni haiba khamngamki thawdo thokpa matamda Abdullah Deputy CM Sabinder Chaudhary Masum Chief Minister Omar Abdullah gi advisor Nasir Aslam Wani Loinaki Thawdo adura lusingba si asu apani yawkhidi loinana nomai kapsilaktiba miyedu nomai amaga konana phari loinana police na case ma lakhotuna makhata ba thijinbegi thabo chathaba hokri hari Bong sel khwaidigi tanba ngamba ahanba Manipuri film hoidi March 3 namna release tawkhiba Manipuri film bungna hauzu fawbada lupa crore 2.70 tanba ngamli release tawba numita tankhiba senpam lupa lakh kunga manga ni mathangi numit March 3 ta lakh kunthra ga nipan March nipan lakh nifu ga nithoi March mapan lupa lakh taraga nipan March tara da lupa lakh taraga mamas March taraga mathu lupa lakh tara humdoi tanba ngamkhi ngasi gi oina tanba ngamkhiba senpam gi report hauzu faw thadora paretri Lakshmi Priya Devi na iba amasum direction piba film asi kumja English ingani ka kunga marita puthokibani film asida maru oiba saktam langliba singdi Gogun Kipgen Bala Hizam Angom Sanamatum Bikram Kosar Nemethia Ngangbam Zeni Khurai Hamam Sadananda Thaudam Brajabidu Modubala Thaudam Idau Gurumayum Priyo Kumar amasum RK Sorojini Excels Entertainments Sockboard Entertainment amasum suitable picture na puthokpa film asi khumja English ngani ga kunga manga da Central Board of Film Certification na
यूज सर्टिफिकेट पीखी कुमजा इंग लिसिंग अनिगा कुनगा मंगा की सेप्टेम्बर तरागा मापन इंडिया की अखनब सिटी खरदा लिस्ट तौखिबा फिल्म असी अहानबददी मियामना थोइदोंना खंगनमदी ब्रिटिश एकेडमी ऑफ फिल्म एंड टेलीविजन आर्ट BAFTA की बेस्ट चिल्ड्रंस एंड फैमिली फिल्म अवार्ड फंगलबा मतुंगदा मार्च अहुमदा अमुहना रिलीज तौबदगी मसिंग यामलबा मियामना पामना येंगना बरखी हौजे हौजे फिल्म असी दिल्ली मुंबई कोलकाता बेंगलुरु गुवाहाटी इम्फाल नसिंगबा तुआन मिसिटी सिंगोली फिल्म असिगी मरुअइबा वारीदी सही नौरिबा बुंग कौबा नुपा मसा अमना इम्फालदा ममागा तरक लेबिगी मतांगदनी अपोक्पा मपाना मोरेदा फर्नीचर की दुकान हांग सखरगा अमुक हना पाव फाउनबा ngamkiti मियामनदी बुंगी अपोक्पा दु लेखिद्री हाइना पाउदमनबसु सही नौरिबा नुपा मसा दुना थाजबा ngamlamdi आसियत फिरेप अमा लौरदुना बुंगना राजू कौबा ममानबा मगा लोइनना मपागी खुंगुलीबा सपिगी वारिनी आखु सिंगambam amasum zobin बालापोरियाना म्यूजिक डायरेक्शन पीबा फिल्म असिदा सही नौरिबा गूगल किपगेना थोइदोक हेंदोक सिंथाने ओइबा मोंग एक्टिंग तौबा मरमना अयेंग पुनमकी पुनिंग सुमतपा ngamdi फिल्म असि टोरंटो इंटरनेशनल फिल्म फेस्टिवल इंटरनेशनल साउथ एशियन फिल्म फेस्टिवल इंडियन फिल्म फेस्टिवल एडलेट फिल्म फेस्टिवल ममी मुंबई फिल्म फेस्टिवल नसिंग तुआन इंटरनेशनल फिल्म फेस्टिवल नसिंगदा सरुक याबा लेख्रबनी सेंसस ता SIR पुशलप मरम सारी सांता सेंसस की मतंग स्पेशल इंटेंसिव रिवीजन SIR पुशलप मरम सादी हाइना सिविल सोसाइटी ऑर्गेनाइजेशन CSO कांगलेपाक स्टूडियना एन सांतन फोंदो इप्सा की ऑफिस ता पांगथोकिबा पावगे मिफम मदा महाकना मखातन हाय सेंसस एक्ट 1948 अमसुम सेंसस रूल 1990 की मतुंगिना मतम की सेंसस पांगथोक्तुन लाई कुमजा इंग्लिश सिंगनी का अमादा पांगथोकिबा सेंसस ता सिंगी डिस्ट्रिक्ट खरदा माउक्सागी सनदबा मोंगदा मिसिंग हेंगलकपदिगी हाई कोर्ट योनखि हाई कोर्ट की याथंग मतुंगिना नौना अमुक मिकोक थीबी थबक पखितगदबनी रजिस्टर जनरल ऑफ इंडिया ना हंदक माउ मोराम पुरु अमदी पावमोता की सेंसस कैंसल तौखि टेंटर में हेडलाइंस ओइना थमजगे दो हाउस कोइनदी म्याम पाव समता सॉल्यूशन जरगे मसुम मखता अनोबा अपडेट म्याम पुन ngai मिनसी एन चैनल सगी मेकेडी की म्यांग फमदा थमजरी।